ngasi phongkiba tongan pause singdagi lokhatjaba maruoiba paw khara sandokna pijeri. MD Ilyas Khan kauba mioi amagi yumda sakhangdaba singna remote control IED ni chingnaba bom ama thamlamle hairi. Imphal East District ki Porompat Police Station na konba Khergaon da leiba MD Ilyas Khan kauba mioi amagi yumda sakhangdaba singna remote control IED ni chingnaba bom ama thamlamle hairi. Bom adu ngarang ayuk pung mari rom tarakpa aduwaida yumgi mioi singna thongal da thengnarakibani. Bom adu leire hek khangbaga Porompat Police Station da paw piraba matung Porompat Police ki team ama laktuna yengsinki tungda bom disposal team ama laktuna IED adu asoi angam yaudana lokhoki thaudoksi ki matangda makhatana thijinnabagidamak police na case ama lokhatkre hairi. Makatarapwa maruoiba update amada Thangjing Khubam Da Meiteising lai khurumba changba yaroi haina kuki singna unconstitutional oiba thabak chatharaklabasu India government na Tuminna Leisnlabdi Afaba khongthang oiraroi haina laisemba sanajawna phongdorakli. Thangjing Khubam Da Meiteising lai khurumba changba yaroi haina kuki singna unconstitutional oiba thabak chatharaklabasu government of India na Tuminna Leisnlabdi Afaba khongthang oiraroi haina Rajya Sabha ki MP Ningthau Sanajawba Laisemana Phongdokre. Milan ki President yauna Thomi Tarukna Tripura da chatkadaba khongchat ama lamthabagi sana konungda pangthokiba thauram amada phongdokibani. Mahangna makhatana haikibada Manipur asi India ki state ama oibana India ki constitution ki ngaklon singi makhada lairibani. Handak kuki phurup ki miyoi singna Meitei singna Thangjing singda lai khurumba karakpa yaroi haina athingba pirakpa asi yamna unconstitutional oiba laibak thiba khongthang amani. Ipa ipu singi haktakdagi hauna Meitei singna laining laisongi thoram kaya mafam asida pangthoktuna laklibani. Phurup amagi religion sentiment sokpa yaba mawongda lai khurumba yaroi haina athingba pirakliba asi taraina lokpham thokte. Asigumba hanthaba thaki thong asidi wakhan khanthaba ngamdaba phurup amatagi miyoina tawroi. Irang asina maram oiraga hiram asigi mari leinana ahenba wadi kangthokningde. Hiram asida India government na miyeng changduna lokhatpam thokpa thabak khudingmak lokhatpiyu haina Ningthau Laisemba Sanajawbana phongdoki. Makatarakpa pawda thabal chongba chatkhiba naha ani sakhangdaba singna tamthina phuraba matungda hundoklamle hairi. Tha asigi 13 gi numidangda thabal chongba chatkhiba naha ani sakhangdaba singna tamthina phuraba matung hundoklamle hairi. Pressna phongba pawgi matung inna miyoi ani adu sakhangdaba sing aduna tamthina phuraba matungda siramlagani khanbadagi Thobal district ki manung chana leiba hairok haitup pokpida hundoklambani. Thaudok aduda soklaba miyoi ani adudi Nepram Surjakanta chahi 19 apokpa N Robin amadi Okram Robert chahi 19 apokpa O Debananda kawi. Makhoi animak Langathel mamang lekai dagini. Makhoi ani hojik hospital da laikanari hairi. Thaudok aduga mari leinana ngarang Langathel Mairapaibi amadi club singna sinduna Langalten yumjau manbi chingda pangthokpa pawgi mifam amada mayengbam ibemcha kobi nupi amana haiki. Tha asigi 13 gaura chairauba numika mari leinana makhoi ani haitok pupida thabal chongba chatkibani. Makhoi anibu tamthina phuraba matungda sire khanbadagi hundoklamani. Laikai adumaki miyoi kharana thengnabadagi hospital da pukatuna hojik laikanharibani. Makhoi ani tamthina sokibana maram oiraga hojik Rajmedi city da makhataba layeng chathari. Thawong asi kanana karigidamak chatharambano haiba chapchana khangba ngamdrabasu singnabadi leire. Police na chatharakpa investigation da mara leiba miyoi sing adu phagatpa ngamnaba hairoki club Mairapaibi amadi miyamna mateng pangbiyu. Mari leinaba singna mara leiba sing phagatuna phangpham thokpa chairak pidrabadi khoisaunaraba miyamna makhal makha kayagi khongjang changsilagani hainasu mahangna makhatana phongdoki. Makatarakpa update ta thiba khangdana leirakiba mama macha arambai tingolna imung manunggi miyoi singda khosinakre. Sajibu chairaubaga mari leinana tha asigi 13 gi ayuk pung 10 rom taba matamda Nambol Oinam leikaida leiba mapamda chatkibadagi thiba khangdana leirakibi Kairau Bitra Lairembi leikaidagi Gurumayum Ningol Nongmei Ongbi Roji Devi Elias Nausa chahi 19 amadi mahaki chahi 3 romta ngairiba machanupa thiba khangdana leirakiba adu ngarang arambai tingol unit 21 gi thomi singna thengnabadagi nupi asi mapamgi imung singda khusinakre hairi. Panba yabadi mama macha punna mangkhiba aduga mari leinana nupi adugi mapuroiba Nongmaithem pamheiba chahi 19 apokpa leikidraba Santina ngarang mari leinana
पुलिसता वाकत चेरोल अमा पिसिंदुना ममा मचाबु थिबिनबा खंगनखिबा लेख्रबनी मखा तारकपदा कुकी लुप सिंगना म्यांमार बॉर्डर फेंसिंग की दमक लम पिथोक्तनबा खंगनखरे तोंगान तोंगानबा कुकी फुरुप की लुप सिंगना मोरे बॉर्डर टाउन द लेरिबा मियामदा इंडो म्यांमार बॉर्डर फेंसिंग की दमक लम पिथोक्तनबा खंगनखरे हाइरी डेकान हिल की रिपोर्ट अमकी मतुंग इन्ना कुकी लुप तरुक लोमना था असिगी तरा मरीदा मोरे द लेरिबा मियामदा लम पिथोक्तनबा खंगनलदुना करीगुंबा बॉर्डर संबल खाबगी थबक असि मपुंग फाना पाइखटख्रबदी कुकी सिंगी पुंसिरोल अमदी नाटा चाउना सिंगनरकलगनी हाइना फोंदोकलमखी हाइरी कुकी सिंग असि इल्लीगल इमिग्रेंट सिंगनी हाइबसी युमफम यावदबनी हाइनसु कुकी लुप सिंग अदुना फोंदोकलमखी हाइरी कुकी ऑर्गेनाइजेशन सिंगी अपील असिना मरम ओरगा यूनियन लैंगांगना ngमखै संबल खाबगी थबक पाइखटलिबा असिदा चाउना अयेतपा ओइरकपा याना लैरे निंगसिंगबा याबदी यूनियन लैंगांगना ममांगदा किलोमीटर 1494 सांगबा इंडो म्यांमार बॉर्डर संबन खानबगी दमक लुपा करोड़ 1,50,000 रोंगी सेंपम एप्रूव तौखिबा लैख्रे मखा तारकपा पाउदा त्रिपुरादा खुंदारिबा मैतेई सिंगदा मैतेई मयेक तंबिनबा मिलानगी मियोय तरुकना साबा टीम ngarang MP सना जावबना सना कोनुंगदगी लमथाखरे त्रिपुरादा खुंदारिबा मैतेई सिंगदा मैतेई मयेक तंबिनबा मियोय तरुकना साबा टीम अमा ngarang लोक सभा की MP निंगथौ लैसेंबा सना जावबना सना कोनुंगदगी फ्लैग ऑफ तौदुना लमथाखरे मैतेई इरोल इरेक लोइना सिलोन अपुनबा लुप मिलालना सिंधुना पांथोकलिबा खोंचत अदुदा लुप असिगी प्रेसिडेंट खाइदेम इंगोचा मैतेई अमदी वर्किंग प्रेसिडेंट छादोपम तोंबा मंगांग उकलगी प्रेसिडेंट मुतुम मनितोन मैतेई मिलालगी जनरल सेक्रेटरी लांगोलजम नोंगमाई लेम्बी लैमा वाइस प्रेसिडेंट वांगखेम गोजेन मैतेई अमदी असिस्टेंट फाइनेंस सेक्रेटरी सिनाम खुंदीचा हारिबा मियोय तरुक असिना त्रिपुरादा चोइना तारिबा मैतेई सिंगदा मैतेई मयेक करमना पागनी अमदी करमना इगनी हाइबदु चयोल अनिरोम मफम अदुदा लैदुना तापी तंबिगेदौरी खोंचत अदुगी लमथाखिबगी थौरंगा मरी लैनना राज्य सभागी MP इनिंगथौ लैसेंबा सना जावबना हाइखिबदा मणिपुर असी अपिकपा लमदम अमा ओइजरबसु इसागी इरोल इयेक लैजबा फुरुप अमनी हाइना ngasi अखोइना चाउथोकना हिंगलिबा असिगुमना चोइना ताख्रबा मैतेई सिंगनसु मखोइ मखोइना लैरुरिबा मफमसिंग अदुदा अखोइगुमना चाउथोकचना लैजबा ngamnaba अमदी मयेक असिबु हेना पाउथोक चाउथोकनबगी पांडम अमगा लोइनना संगसिलक्लिबा खोंथांग अमनी हाइखि त्रिपुरादा खुंदारिबा मैतेई सिंगदा मैतेई मयेक तंबिरुनबा मियोय तरुक लमथाख्रबा मतुंग ngarang पौमिसिंगा उनबा अदुदा MP लैसेंबा सना जावबना हाइखिबदा हौजिक लमदम असिदा थोकलिबा इरांग असिगी वारोइचिन अमा पुरकनबा कांगलुप अनिगी CSO सिंग पुन्ना फमिनदुना वारी सानबगी थबक चथबा हौरकलबा मतम असिदा पुवारीदगी छागोनरकलबा सेंगलबा लाइफमलेन सिंग ओइरिबा कोबुरु अमदी थांजिंग चिंग काबा अमदी लाइ खुरमबा कुकी सिंगना थिंगजलकपा असि लाइबक थीबनी हाइना MP लेसेंबा सना जावबना फोंदोकी असिगुम्बा थबक असि वाखल खंबा ngamba लुप अमतनदी तौरकलोय हौजिक इरांग लैबना अहेनबा वाखलोन थमनिंगदे चथरगलिबा थोंग असि मखाताना चथरकलबदी मैतेई चिंग खांगबा ngamloi मतम लैरिङैदा भारत लैंगांगना लौखटफम थोकपा थबक लौखटकदबनी असुमना मतम सांगना मुक्नबा लैरकलिबसी इरांग असि लोइसिनबा होनबदा अचौबु खुरौ थांगबा अमा ओइगनी भारत लैंगांग हिरम असिगी मतांगदा तौफम थोकपसिंग तौरक्तरबदी मियामना करी तौसिगे हाइना सोइदना खनरकनी अमदी हानगी फिबमदा अमुक सोइदना हंजिलकनी मरम अदुना नाकल अनिमक्ता वाकल खंथमिनबा चंगी तौनिंगबा तौरगदी इंग तपखक हंजिलकपा ngamloi हाइना सना जावबना फोंदोखि मखा तारकपा अपडेट जस्टिस भूषण रामकृष्ण गवाई इंडिया की अनोबा चीफ जस्टिस ओइना वासक लौरगनी चीफ जस्टिस संजीत खानाना लाक्लिबा मे 13 दा रिटायर तौखिबगा थंगनबा नुमित हाइबदी मे 15 दा जस्टिस भूषण रामकृष्ण गवाई इंडिया की अनोबा चीफ जस्टिस ओइना वासक लौरगनी हाइरी कांगलोन की मतुंग इन्ना चीफ जस्टिस संजीव खाना ना यूनियन लॉ मिनिस्ट्री दा लेबाक असिगी अनोबा चीफ जस्टिस ओइनबगिदमक संजीव BR गवाई दा मिंग थाखरे हाइरी अदुम ओइनमक जस्टिस BR गवाई सही असिगी नवेंबर दा रिटायर ओइगदबा मरमना महाक फम्मसी था तरुक लोमतमक पाइगदौरी पनबा याबदी कुमजा लिसिंग अनि तरेता इंडिया की चीफ जस्टिस ओइकिबा जस्टिस KG बालकृष्ण की मथंगदा जस्टिस BR गवाईना फम असी पाइबा अनिसुबा दलित ओइरगनी जस्टिस BR गवाई महाराष्ट्र की अमरापतिदगिनी महाक कुमजा लिसिंग चमापन मैफु मंगादगी हानगी एडवोकेट जनरल अमसुंग महाराष्ट्र हाई कोर्ट की जज राज बसलेगी थबक तौमिनरखी मधुगी मतुंगदा महाक
individual oina Bombay High Court ta kumja lising ama chamapan marifu taret tagina lising chamapan marifu tara fawba practice toraki mahakna Bombay High Court ki Nagpur bench ta practice tawduna constitutional law amadi administrative loga mari leinaba loga mari leinaba thabak kaya tawramki kumja lising chamapan marifu tara ni thoigi August ta mahak Bombay High Court ki Nagpur bench ki assistant government pleader amadi additional public prosecutor oina appoint tawki kumja lising ani da mahak Nagpur bench ki government ki pleader amadi public prosecutor oiki justice gabai kumja lising ani ahumda Bombay High Court ki additional judge oiki amadi kumja lising ani manga permanent judge oiki hairi maka tarapa pauda waf vote ki ek ki mayokta Supreme Court ta tharakiba petition singi hearing ngarang nungthil pung ani tabadagi chathaba hogre India da hojik Muslim singna yamna kanna yaningdaba phongdokliba Waqf Amendment Act lising ani kunmanga ki mayokta Supreme Court ta tongan ba political party yauna lup kayana tharakiba petition singi hearing ngarang numit yungba matung pung ani tabadagi chathaba hogre hari hearing asi Supreme Court ki Chief Justice Sanjeev Khanna loinana Justice Sanjay Kumar amadi KB Biswanath na saba bench amana chathari panba yabadi AIMIM gi MP Asauddin Aushaisi Congress की MP MD Javed RJD की MP Manoj Kumar Saha TMC की MP Mahua Moitra All India Muslim Personal Law Board Jamiat Ulema I Hindu Nakpigani I Hind Dravida Monetra Kazagam DMK Party India Union Muslim League YSRC Party Chamastan Kerala Jamiatul Ulema Delhi gi MLA Amana Tulia Khan SP gi MP Zia Ur Rahman Imam of Jama Masjid Bengaluru Communist Party of India TBK gi President Tamil Actor Vijaya Association for Protection of Civil Rights na chingmana ek asigi mayokta petitioner oiduna case file torkhibani aduga Rajasthan, Gujarat, Haryana, Maharashtra, Assam, Uttarakhand, amadi Chhattisgarh state ki maikaidagi ek asibu saugatladuna Supreme Court ta investigation piraki application file torkhibani. Makha tarakpa yamna maru oiba editorial kalam dagi masang oiba paw ama lokhachari Kuki Christian terrorist singna Meitei gi laifam len sing khudum chankhiba Kuki Christian singna terrorist ki saklo lauduna Manipur gi apunba gi saktam mache tana thugairaga makhoi gi tonganba lengak haibadi separate administration gi demand tawduna landaraki ba chahi ani mapung phajilakpa phawba warisin purakpa ngamdana leiriba asi laibak thibani chin Kuki jo narco terrorist singna logi wangmada Indo Myanmar ngamkhai lansinduna Manipur da changsilakibani Meitei miyam gi mathakta landaduna lamgi mapu oinaba honarakliba asigi matangda India government na kumai yengduna leibaga iroinana wathok asigi waroisin puraknabani haiduna miyam gi lenga muthatuna president rule thamlakhiba tha ani mapung phakre adubu wathok ki waroisin di purakpa ngamdana leiri illegal immigrant micham machagi haurakpham khangdana lamhen tuhen Kuki Christian singna lebaki apunmagi saktamda singnabani haiduna Union Home Minister Amit Shahana makogi demand piba tawroi hairabasu Meitei Hindu lining chatpa singi koburu amadi Thangjing na chingba laifamlen chingbu Kuki terrorist sing Christian singna khudum chanchinduna cross yungsinduna Meitei singi mafam aduda changbada athingba pirakpa lengangna Tuminna Leisnlabdi asina maram oiraga liningi oiba anoba wathok ama ohennaba sillabra haiba wahang hangningai oirakli Manipur apikpa state ama oijarabasu tonganba lining chachaba mioi kanglop singna punna khundaba lamdam amani lamdam asigi miyamgi marakta Muslim Meitei pangal singna makhoigi oiba liningi saktam ngakna hingnabagi asetpa phirep lawri yalhongmi singmi ayamana makhoi masa masagi mapa mapu singi chanabi lining thadoklaga Christianism da baptize tawnakhri Meitei singi su marakta Hindu Gaura Dharma chatpa amadi masagi natki chanabi saktam ngakna hingnaba honaba Meitei singa punna hingminariba asigi ona tainabada Meitei amadi Meitei Hindu singi laifamlen Khubam sing Kuki Christian singna thugaiduna amadi Meitei
थाबगी खम थेंबा टेरोरिज्म की क्राइम सिंग चथबदा सेंट्रल गवर्नमेंट तुमिन्ना येंगदुना लेफम थोकरा हाइबो वहांग हंगली अदुबु लेंगाकना कुकी क्रिश्चियन टेरोरिस्ट सिंग फ्री थादुना थंबदगी मैतई सिंगी सेंगलबा लाइफमलेन कोबरू अमदी थांजिंग चिंगी खुबमदा मैतई सिंगना चाही खुदिंगी चनबी लाइथौ थौरम सिंग पांथोकनबा होनबदा अथिंग पिरकपा सेंट्रल गवर्नमेंट तुमिन्ना लेसिनबा असिना ताकलिबदी टेरोरिस्ट कुकी सिंगी लांदादा नाकोइनना नत्रगा हकथेंगना सौगतुना मैतई फुरुप मुथतखिनबा होनबरा हाइबा लांतकनबा वहांग हंगनिंगाई ओइरी मियामगी वाखलदा लैताफम खंगंद्रे लेबाक असिगी मणिपुर यावना नॉर्थ ईस्ट स्टेट तगी हेंदोक्तुना दिल्ली यावना अचौबा स्टेट सिंगदा चिन कोकी जोगी मियोय कांगलुप सिंगना खुंदा लैता सिनबगी अकनबा थबक सिंग चथबा लेप्त्री मखोइना असिगुंबा खुंदाख्रबा मफमसिंग अदुदा कॉलोनी सेंगबत्तुना चर्चसिंग साजिनबा हुरान चिंथी तौबा मिहार मिपुन अमदी ड्रग ललोनबगी थबकसिंग चथखिबा असिना लेबाक असिगी मियामबु मखोइगी खुबांग नुंगदा थमनबगी लालोंग चथरकपनी लौई कुकी सिंगना लेबाक असिदा चथरकलिबा क्राइम सिंग असिगुमलबा बांग्लादेश अमदी थाईलैंड चिंगबा अतै लेबाक कयादसु चथदुना अवाबा चैथेंग मायोकनबा हौग्रे यलहोंगैदगी मैतैगी लाइओइख्रबा इपा इपु सिंगी खुबम लाइफमलेन ओइना इरा थौनी पांथोक्तुना लाक्लिबा कोबुरु अमदी थांजिंगदा लाइखुरंबा थिंजिलकपा अमदी सलाई तरेट की फिरालदा उठखिबा थवoi उसितबगी चथरकिबा असिना चही अनि मपुंग फाजिलकलबा वाथोकी वारोसिन पुरकनबा होनबदा खुरौ थांबा ओइनबा होनरिबा असि लाइबक थिबनी मैतै सिंगी लाइफमलेन कोबुरु अमदी थांजिंगदा सेंट्रल गवर्नमेंट सिक्योरिटी की अकनबा ngaksen थौरांग लखोतुना मैतै सिंगबु लाइखुरंबा फंगनबगी थौरांग लखोतपा अमदी मफम सिंग अदुदा खुंदासिलिबा कुकी क्रिश्चियन सिंग तकथोक्तुना लाइनिंगी लान थोहंदनबा होनरगदी वाथोकी वारोसिन पुरकपा ngamloi मणिपुरदा थोकलिबा चही अनि फाजिलकलबा वाथोक असि फुरुपकी अपुनबा सक्तम थुगाइनबा होनबा खक नते कुकी सिंगी ओइबा क्रिश्चियन स्टेट अमा सेमनबा होनरकपदगी थोलकपनी मखा तारकपा अरोइबा पाउदा 95 सुबा केसीपी की मपो कुमोन थौरम 141 बटालियन पांथोखरे ngasi lising ani kunmanga April gi tara marida amadi 95 rak suba ganglepa communist party gi mapo kumon thoram 141 battalion da mapung phana pangthok khibaga loinana CSQ GSQ mobile unit sing amadi district commander singi makhada tampaki mafam sing da so pangthokre haina aina thinkraba lalolup asigi secretary in charge information and publicity thopuriba S mangalna khuyek piduna press ta thadorokpa chirol amana hairakli Chirol Lasin Hai Chamaga Nifumatu Suba Battalion da Pangtokiba Thoramda KYKL MYL gi Chief of the Army Staff K Nimaina Athoiba Mithung Amadi KCP General Secretary Ais Poireina Thorumapu Loinana KYKL gi Deputy Finance Secretary L Ingba KYKL gi Deputy Secretary Organization Secretary M Tompok Amadi KCP MFL gi Chief of the Staff Ais ibomcha na mithunglen sing oikhi athoiba mithunglen gi maira chukatuna thorum mapuna phiral chingatuna haudogi aikhoigi yawol lanthengna thawai katkraba athauba athaubi singi mapamda koknona ikai khumnaba utkhi thorumgi matung inna comrade TS ahaibana miyambu taramna okjabagi warol pikhi mathangda 95 suba KCP gi mapok kumonda Central Committee na miyamda piba sahigi warol comrade Y Somorjina pathoktuna tahan ki